ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ? ꯅꯪꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯃꯐꯝꯁꯤꯃꯛꯇꯗ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯣ, ꯑꯗꯨꯒ ꯄꯨꯡꯐꯝꯗꯨꯗꯤ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ. ꯁꯦꯠ ꯅ꯭ꯌꯨꯁ ꯀꯣ, ꯃꯥ ꯍꯜꯂꯛꯑꯔꯣꯏ. ꯃꯥꯗꯣ ꯑꯩꯅ ꯍꯥꯠꯈ꯭ꯔꯕꯅꯤ. ꯑꯗꯨꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤꯅꯦ. ꯍꯥꯏ, ꯐꯤꯂꯝꯗ ꯐꯠꯇꯕꯅꯤ, ꯑꯁꯦꯡꯕꯗꯤ ꯐꯩ. ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯐꯤल्मꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃꯅꯤ. ꯃꯅꯤꯄꯨꯔꯒꯤ ꯐꯤल्मꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯦꯛꯁꯟ ꯊ꯭ꯔꯤꯂꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯕ ꯐꯤल्म ꯑꯗꯨꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃꯅꯤ. ꯃꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯃꯅꯨꯡꯗ ꯐꯝꯃꯒ ꯂꯩꯔꯦ. ꯑꯩꯈꯣꯏꯒꯤ ꯐꯤल्म ꯑꯁꯤꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯕꯤꯔꯤꯕꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯑꯦꯛꯇ꯭ꯔꯦꯁ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯦꯜ ꯁꯤꯝꯔꯥ ꯃꯅꯨꯡꯗ ꯐꯝꯃꯒ ꯂꯩꯔꯦ. ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯖꯌꯕꯤꯗ꯭ꯌꯥꯁꯨ ꯃꯅꯨꯡꯗ ꯐꯝꯃꯒ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ. ꯁꯔ, ꯄꯣꯠ ꯂꯩꯔꯦ. ꯑꯩ ꯅꯨꯄꯤ, ꯅꯪꯁꯨ ꯃꯈꯥ ꯀꯨꯝꯃꯣ. ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯤꯠꯅ ꯈꯣꯡ ꯎꯍꯧꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯩꯈꯣꯏ ꯔꯛꯇꯒꯤ ꯈꯛ ꯂꯥꯞꯅ ꯆꯠꯄ ꯌꯥꯔꯣꯏ. ꯅꯪ ꯀꯅꯥ? ꯄꯣꯁꯇꯔꯁꯤꯗ ꯑꯣꯖꯥ ꯑꯩꯗꯤ ꯑꯍꯥꯟꯕ ꯍꯦꯛ ꯌꯦꯡꯕꯗ ꯑꯦꯟꯖꯦꯜꯒꯤ ꯁꯛꯁꯦ ꯁꯤꯒꯗꯤ ꯍꯥꯏꯐꯦꯠ ꯈꯦꯠꯅꯔꯦꯀꯣ. ꯁꯤꯗꯗꯤ ꯌꯥꯝ ꯊꯤꯅ ꯀꯤꯕꯩ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯦ ꯑꯩꯈꯣꯏꯁꯨ. ꯑꯗꯣ ꯍꯣꯔꯔ ꯐꯤꯂꯝ ꯍꯥꯏꯇꯥꯔꯦ, ꯒꯣꯁꯀꯤ ꯐꯤꯂꯝ ꯑꯃ ꯃꯥꯜꯂꯦ ꯑꯣꯖꯥ. ꯃꯁꯤ ꯄꯣꯁꯇꯔꯒꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯑꯣꯖꯥꯒꯤ? ꯄꯣꯁꯇꯔꯁꯤ ꯀꯩꯅꯣꯅꯤ, ꯂꯥꯁ ꯁꯤꯟ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯁ ꯕꯠ ꯋꯥꯟ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯁ ꯁꯤꯟ ꯑꯣꯏꯒꯅꯤ ꯃꯁꯦ. ꯃꯥꯁꯤ ꯂꯣꯏꯔꯕꯅꯤ, ꯃꯥꯒꯤ ꯑꯦꯛꯁꯇ꯭रीमꯅꯤ. ꯑꯗꯣ ꯑꯇꯩꯗꯤ ꯃꯈꯥꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏ. ꯃꯥꯅ ꯄꯥꯏꯔꯤꯁꯤ ꯊꯥꯡꯅꯤ, ꯑꯗꯒꯤ ꯊꯥꯡꯅꯤ, ꯑꯗ ꯁꯤꯗ ꯆꯣꯡꯉꯤꯁꯤ ꯏꯅꯤ. ꯃꯥꯅ ꯁꯤꯗ ꯆꯣꯡꯉꯤꯕꯁꯤ, ꯊꯥꯡ ꯄꯥꯏꯔꯤꯁꯤ ꯁꯥ ꯍꯥꯠꯂꯨꯕꯒꯤꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦ. ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯃꯗꯤ ꯂꯩꯔꯦ ꯋꯥꯔꯤꯁꯦ. ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯃ ꯂꯩꯔꯦ. ꯃꯁꯤ ꯃꯤꯠꯁꯤꯅ ꯀꯅꯥꯒꯤ ꯃꯤꯠ ꯑꯣꯏꯗꯣꯏꯅꯣ ꯑꯣꯖꯥꯒꯤ? ꯁꯤꯒꯤ ꯃꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯁꯥꯕ ꯑꯃ ꯂꯩ. ꯃꯥꯏ ꯃꯃꯤꯠꯅꯤ, ꯑꯩꯒꯤ ꯃꯤꯠꯅꯤ. ꯐꯤꯂꯝꯁꯤꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯚꯤꯂꯦꯟꯒꯤ ꯔꯣꯜꯅꯦꯕ ꯍꯣꯏ. ꯁꯥꯗꯣꯏꯁꯦ. ꯑꯗꯣ ꯁꯤꯒꯤ ꯄꯣꯁꯇꯔꯒꯤ ꯑꯍꯨꯝꯁꯦ ꯊꯝꯒꯦꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯑꯃ ꯑꯦꯟꯖꯦꯜꯒꯤ ꯑꯣꯏꯕ ꯐꯤꯜꯃꯁꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ. ꯍꯣꯏ. ꯑꯗꯣ ꯑꯣꯖꯥꯅ ꯑꯍꯟꯅꯤ, ꯑꯣꯖꯥꯗ ꯍꯜꯂꯛꯑꯒꯦ. ꯑꯗꯨꯗꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ, ꯐꯤꯜꯃꯁꯤ ꯅꯝꯕ ꯃꯇꯝꯗ ꯀꯩꯀꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯕꯤꯒꯦ ꯍꯥꯏꯕꯗꯣ? ꯐꯤꯂꯝꯁꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯕ ꯐꯤꯂꯝꯁꯤ ꯃꯌꯥꯝꯗꯒꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯕ, ꯂꯤꯛꯂꯝ ꯄ꯭ꯔꯗꯛꯁꯟꯅ ꯄꯨꯊꯣꯛꯄꯅꯤ. ꯕꯦꯅꯔ ꯂꯤꯛꯂꯝꯒꯤ ꯃꯈꯥꯗ ꯄꯨꯊꯣꯛꯄ ꯐꯤꯂꯝꯅꯤ ꯆꯦꯛ ꯄꯣꯁ ꯍꯥꯏꯕꯁꯦ. ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯐꯤꯂꯝ ꯌꯥꯝ ꯌꯥꯎꯖꯈ꯭ꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯕꯁꯤꯒꯤ ꯅꯝꯕꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ, ꯃꯁꯤ ꯃꯌꯥꯝꯗꯤ खितंग तोंगाले करिगिनो हाइबदा अहिंग 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 नमे फिल्म से मकू की टाइप ने हाइदी अहिंग दिन सु पथाते अद अहिंग अहिंग नमे वारी सु अहिंग अमखकी वारी अरु मागी तोंगान तोंगान बा फर्स्ट प्लेट चखी बदिना तोंगान बा मी अहिंग अमखकी वारी नि अदुगा सिदा मुसिरी बने को यामिनरी बा इंटायर एक्टर सिंगसे आर्टिस्ट सिंगसे फुल कोऑपरेशन ने हाइबदी सपोज एंजेल गा अतोप कैरेक्टर मगा नमीबा मतमदा अखोइगी शौति नमद्रबा अखोइसि लोइना इन्वॉल्व तौ अखोइ चलग तुमुदि लोइना अखोइ म्याम चंग यंगजनदना सि सोरे सि तोरे कोऑपरेशन पिनै मसिमा ओगी अवाबा होय खामिने हाइतारे कोने नमिशा नुसि पुंगहोम दगी मेकअप हवे नुदेन गी पुंगहोम दगी मेकअप हौदोरि निको मदगी सनलाइट सि लैत्रबा मतमदा इंडोर स्टूडियो हाइगद्रा मखोइना नमिसि कम्युनिटी हॉल ने कसोम क्लिन याम चौबा खुगी क्रेन थागतबा याबा हॉल ने सुकि मति चावरे क्रेन थौजन बया पुसन बया याम चावरे अदुगुंबा कम्युनिटी हॉल नंबदा नुक्सा मंगान सि चंगदा अहिंग साबनिना नुंगांग नंदबा यादबा नुंगांग नंबसिना सुम नंबसिना अहिंगी पुंग लैत्रे नुक्सा मंगान नि कुलिबाव नंगबनि एकोइसे मदै हनरगा एकोइसे फाली फाली गांगा तुमरगा पुंग निपान हेंगबदा पानी पम खाइसिदा महवलनी इरो माइथजरने खो म्यामसे अदो एक्टर म्यामसे पुलाप अमु फमिनरगे याम इंगबा मफमनिना टी अमम इनमिन इल्लगा खोसि ममांग स्क्रिप्ट थम स्क्रिप्ट बरा 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 साउंड सी
live ni live sound ꯑꯣꯏꯅ live sound lobne khoi se aduna invents ma de yaw ri mayam si live ma dani ang si se dialogue si phane khoi se pharaga nghaktang amuk potha nei khoi se sai hin cha pharaga ma de ki koi ba ma to ma du hom da lo ngai de ma de makeup mu to mai to gi film se aduna thawai yam yaw nam gi bani ta sing na har ga di aina yam toina claim to jaba ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯅꯝꯕ ꯈꯨꯅꯝꯁꯦ ꯃꯌꯥꯝꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯑꯩꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯩꯅꯣꯗ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯕꯅꯤ ꯑꯗ ꯁꯤꯒꯤ ꯀꯞꯂꯦꯠꯁꯤ ꯕꯣꯝꯕꯦꯗ ꯅꯠꯇ꯭ꯔꯒ ꯍꯣꯂꯤꯋꯨꯗꯇ ꯕꯣꯂꯤꯋꯨꯗꯇ ꯄꯨꯊꯣꯛꯄꯗ ꯍꯦꯛꯇ ꯉꯛꯎꯔꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯣꯀꯦꯜꯗ ꯁꯥꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯝꯕꯤꯁꯨ ꯍꯥꯏ ꯅꯨꯡꯕꯤꯁꯨ ꯍꯥꯏ ꯎꯈ꯭ꯔꯨꯜꯒꯤ ꯃꯗ ꯁꯥꯕ ꯀꯞꯂꯦꯠ ꯑꯃꯈꯛ ꯂꯩ ꯅꯨꯡꯅ ꯁꯥꯕ ꯑꯃ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏ ꯌꯥꯝ ꯊꯤꯉꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤ ꯄꯨꯊꯣꯛꯄ ꯑꯣꯔ ꯅꯝꯕ ꯃꯇꯝꯗ ꯕꯣꯝꯕꯦꯒꯤ ꯃꯥꯟꯅꯕ ꯍꯣꯂꯤꯋꯨꯗꯀꯤ ꯃꯥꯟꯅꯕ ꯅꯝꯃꯒꯗꯤ ꯃꯣꯏꯗ ꯀꯔꯤꯝ ꯉꯛꯑꯣꯏꯕ ꯃꯣꯏ ꯑꯣꯜꯔꯦꯗꯤ ꯈꯪ ꯂꯩꯔꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯗꯒꯤ ꯊꯣꯛꯂꯛꯄ ꯄꯣꯠ ꯔꯣꯃꯥꯟꯇꯤꯛ ꯁꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯥꯟꯕ ꯏꯁꯇ꯭ꯔꯤꯠꯇ ꯕꯤꯜꯗꯤꯡꯗ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯤꯠ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥ ꯑꯩꯈꯣꯏꯒꯤ ꯂꯤꯚꯤꯡ ꯔꯨꯝ ꯑꯩꯈꯣꯏꯒꯤ ꯕꯦꯗꯔꯨꯝ ꯃꯣꯏꯗ ꯀꯔꯤꯝꯇ ꯉꯛꯑꯣꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯁꯣꯏꯜꯗ ꯆꯤꯡꯈꯣꯡꯗ ꯆꯤꯡꯌꯥꯗ ꯏꯁꯤꯡ ꯈꯣꯡꯗ ꯀꯩꯗ ꯅꯝꯕꯁꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯣꯏꯜꯗ ꯄꯨꯁꯤꯜꯂꯒ ꯑꯩꯅ ꯄꯥꯝꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯠꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯉꯛꯀꯅꯤ ꯑꯥꯗ ꯁꯦ ꯑꯩꯗꯤ ꯊꯤꯌꯦꯇꯔꯁꯨ ꯇꯧꯖꯩꯀꯣ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏꯅ ꯊꯤꯌꯦꯇꯔꯁꯤ ꯍꯧꯖꯤꯛ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯏꯕꯁꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯪꯉꯛꯏꯕꯁꯤ ꯄꯥꯔꯁꯤꯌꯟ ꯊꯤꯌꯦꯇꯔ ꯀꯧꯏ ꯄꯥꯔꯁꯤꯌꯟ ꯊꯤꯌꯦꯇꯔꯗꯤ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯏꯂꯤꯖꯥꯕꯦꯇꯤꯌꯥꯟ ꯊꯤꯌꯦꯇꯔ ꯂꯥꯛꯑꯦ ꯃꯊꯪ ꯂꯥꯛꯑꯦ ꯑꯗꯩ ꯁꯨꯝ ꯇꯧꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯔꯝꯃꯤꯁꯤ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯑꯗꯒꯤ ꯃꯣꯗꯔꯟ ꯊꯤꯌꯦꯇꯔ ꯂꯥꯛꯑꯦꯀꯣ ꯃꯣꯗꯔꯟ ꯊꯤꯌꯦꯇꯔꯁꯤꯁꯨ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯖꯔꯃꯟꯗ ꯀꯩ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯊꯤꯌꯦꯇꯔꯁꯦ ꯚꯦꯔꯤ ꯁꯣꯔꯠ ꯄ꯭ꯂꯦ ꯀꯥꯏꯅ ꯂꯩ ꯑꯣꯟꯂꯤ ꯃꯤꯅꯤꯠ 5ꯒꯤ 10ꯒꯤ ꯃꯗ ꯁꯥꯟꯅꯔꯨꯕꯗ ꯃꯣꯏ ꯀꯔꯤꯝ ꯉꯛꯑꯣꯏꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯗꯨꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄ ꯋꯥꯅꯤ ꯐꯤꯂꯝꯗꯁꯨ ꯁꯥꯎꯠꯅ ꯌꯦꯡꯉ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯨꯅꯤꯅ ꯍꯥꯏꯐꯦꯠ ꯃꯣꯏꯅ ꯋꯥꯔꯤꯗ ꯀꯩꯗ ꯁꯦꯝꯗꯣꯛꯄ ꯋꯥꯅꯤ ꯌꯧꯗ꯭ꯔꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯣꯜꯂꯤꯕ ꯂꯪꯉꯤꯕ ꯐꯨꯅꯔꯤꯕ ꯐ꯭ꯂꯥꯏꯡ ꯀꯤꯛ ꯀꯥꯎꯔꯤꯕꯁꯤ ꯃꯣꯏꯅ ꯂꯣꯏ ꯍꯥꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤ ꯍꯥꯏꯕꯅꯤꯗ ꯑꯩ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯨꯡꯒꯣꯟꯒꯨꯝꯕ ꯏꯟꯒꯨꯝꯕ ꯂꯣꯡꯒꯨꯝꯕ ꯈꯔꯥꯏꯒꯨꯝꯕꯁꯦ ꯃꯁꯤꯗ ꯅꯝꯕꯗ ꯃꯣꯏꯗ ꯈꯔ ꯉꯛꯀꯅꯤ ꯋꯥꯔꯤꯗꯨꯗ ꯃꯗ ꯑꯦꯗꯥꯞ ꯇꯧꯁꯜꯂ ꯄꯨꯁꯜꯂꯛꯄ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯩ ꯍꯥꯏꯁꯦ ꯇꯨꯡꯒꯣꯟꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯒꯅꯤ ꯂꯣꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯒꯅꯤ ꯄꯣꯂꯥꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯒꯅꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯗ ꯐꯪꯕ ꯄꯣꯠꯁꯤꯗ ꯋꯥꯔꯤ ꯁꯥꯒꯠꯁꯦ ꯍꯥꯏꯕꯅꯤꯗ ꯁꯤꯗꯤ ꯐꯖꯅꯤ ꯑꯗꯣ ꯆꯦꯛꯄꯣꯠꯁꯦ ꯀꯩꯅꯣ ꯁꯤꯗꯤ ꯁꯥꯒꯠꯄ꯭ꯔꯥ ꯆꯦꯛꯄꯣꯠ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯗꯣꯝꯗ ꯁꯥꯒꯠꯄ꯭ꯔꯥ ꯁꯥꯒꯠꯇꯦ ꯁꯥꯒꯠꯇ꯭ꯔꯒꯁꯨ ꯆꯦꯛꯄꯣꯠ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯕ ꯐꯤꯂꯝꯒꯤ ꯃꯆꯠ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯌꯥꯎꯗꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯕꯦꯡꯀꯣꯛꯇ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯨꯁꯨꯔꯤꯗ ꯀꯔꯤꯗ ꯅꯝꯕꯒꯤ ꯁꯤꯛꯀꯤꯝꯗ ꯎꯟ ꯇꯥꯕ ꯃꯐꯝꯗ ꯂꯗꯥꯛꯇ ꯆꯪꯉꯒ ꯅꯝꯕ ꯅꯠꯇꯦ ꯂꯗꯥꯛꯇ ꯅꯝꯕꯁꯤꯗꯤ ꯕꯣꯝꯕꯦꯒꯤ ꯐꯤꯂꯝꯁꯨ ꯑꯗꯨꯝ ꯅꯝꯃꯤ ꯑꯃꯒꯤꯁꯨ ꯑꯗꯨꯝ ꯅꯝꯃꯤ ꯑꯃꯁꯨ ꯅꯝꯃꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯕꯦꯡꯀꯣꯛꯇ ꯑꯣꯔ ꯗꯨꯕꯥꯏꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅ ꯅꯝꯕꯁꯦꯕ ꯑꯩꯈꯣꯏ ꯐꯤꯂꯝ ꯄꯩꯁꯥ ꯄꯥꯏꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃ ꯊꯣꯛꯄꯤꯔꯛꯇꯅ ꯁꯦ ꯀꯔꯣꯔ ꯊꯥꯗꯖꯔꯒꯦ ꯐꯤꯂꯝ ꯑꯝꯇ ꯅꯝꯁꯤ ꯑꯃꯦꯔꯤꯀꯥꯗ ꯅꯝꯁꯤ ꯍꯥꯏꯔꯦꯅ ꯈꯜꯂꯣ ꯑꯗꯨꯅ ꯍꯦꯛꯇ ꯐꯖꯒꯗ꯭ꯔꯥ ꯐꯤꯂꯝꯁꯦ ꯑꯩ ꯀꯣꯏꯁꯟꯅꯤꯀꯣ ꯑꯃꯦꯔꯤꯀꯥꯗ ꯅꯝꯕ ꯕꯦꯡꯀꯣꯛꯇ ꯅꯝꯕ ꯗꯨꯕꯥꯏꯗ ꯅꯝꯕ ꯐꯤꯂꯝ ꯐꯖꯗ ꯑꯣꯏꯔꯗꯤ ꯗꯨꯕꯥꯏꯒꯤ ꯐꯤꯂꯝ ꯀꯩꯗꯧꯕꯩ ꯐꯥꯎꯗ꯭ꯔꯤꯅꯣ ꯕꯦꯡꯀꯣꯛꯀꯤ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛ ꯀꯩꯗꯧꯕꯩ ꯐꯥꯎꯗ꯭ꯔꯤꯅꯣ ꯑꯃꯦꯔꯤꯀꯥꯒꯤ ꯐꯤꯂꯝ ꯀꯩꯗꯧꯕꯩ ꯐꯥꯎꯗ꯭ꯔꯤꯅꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯈꯤꯇꯪ ꯀꯩꯅꯣꯁꯤ ꯍꯣꯡꯗꯣꯛꯄꯤꯔꯒ ꯑꯐꯥꯎꯕ ꯃꯤꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯔꯕ ꯑꯦꯛꯇꯔꯁꯤꯡ ꯍꯦꯔꯣ ꯍꯦꯔꯣꯏꯟꯁꯤꯡꯁꯦ ꯃꯁꯤ ꯃꯤꯅ ꯈꯪꯉꯕ ꯃꯥꯅ ꯀꯨꯝꯃꯗꯤꯗ ꯐꯖꯔꯅꯤ ꯈꯪꯉꯕ ꯃꯥꯕꯨ ꯌꯥꯎꯔꯗꯤ ꯐꯖꯔꯅꯤ ꯈꯪꯉꯕ ꯃꯌꯥꯝ ꯁꯤꯟꯅꯤꯑꯒ ꯐꯤꯂꯝ ꯑꯃ ꯅꯝꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯗꯤꯔꯦꯛꯁꯟ ꯇꯧꯔꯗꯤ ꯐꯖꯔꯅꯤ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯇꯩꯊꯥꯡꯒꯤꯁꯤ ꯀꯅꯥꯅ ꯇꯧꯏ ꯑꯕꯇꯥꯔ ꯀꯅꯥꯅ ꯇꯧꯏ ꯀꯅꯥ ꯀꯨꯝꯃꯤ ꯊꯤꯗꯦ ꯇꯩꯊꯥꯡꯒꯤꯁꯤ ꯀꯅꯥ ꯀꯨꯝꯃꯤ ꯊꯤꯗꯦꯕꯀꯣ ꯀꯅꯥꯅ ꯗꯤꯔꯦꯛꯁꯟ ꯇꯧꯏꯅ ꯊꯤꯗꯅ ꯁꯨꯃꯥꯏꯅ ꯆꯠꯍꯟꯁꯦ ꯍꯥꯏꯕꯅꯦ ꯗꯥꯏꯔꯦꯛꯇꯔꯒꯤ ꯄꯋꯥꯔ ꯑꯣꯏꯍꯟꯁꯤ ꯑꯦꯛꯇꯔꯒꯤ ꯐꯤꯂꯝ ꯑꯣꯏꯍꯜꯂꯨꯁꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯐꯤꯂꯝ ꯑꯣꯏꯍꯜꯂꯨꯁꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯈꯔ ꯌꯥꯎꯋꯦ ꯆꯦꯛꯄꯣꯠꯁꯦ ꯗꯥꯏꯔꯦꯛꯇꯔꯒꯤ ꯌꯥꯎꯋꯤ ꯃꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝ ꯐꯥꯎꯕ ꯑꯦꯛꯇꯔ ꯐꯥꯎꯕ ꯃꯤꯟꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯔꯕ ꯈꯪꯉꯕ ꯃꯥ ꯍꯦꯛꯇꯣꯔꯛꯄ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯔꯕ ꯁ꯭ꯇꯦꯖꯗ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯖ ꯀꯥꯈꯠꯂꯛꯄ ꯃꯥꯒꯤ ꯃꯃꯤꯡ ꯂꯥꯎꯔꯛꯄ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤ ꯑꯦꯟꯖꯦꯜꯁꯤ ꯇꯥꯡꯒꯨꯟꯅꯤ
थोइदोक हेंदोंना अखोगी मनपुरगी मैतेगी फिल्म द एंजल खंगदब याम यारंगिनी खंगबो मसिंगी खंगदब मसिंगी हेनी फिल्म तो अखोई मसेन एंजल कनानो खंगबगी वानी एंजल कुमल सिकरगिनो मा तांगुल सारिनेबा तांगुल सी अखोगी मैतेगी इसाइनो ना इसेलमना सानदी इसानि पिना सानदेबा सिदिगे होरेको अखोई ट्रीटमेंट से मसिदा मैक्सिमम तांगुल तराम यावे तांगुल साइ मैते साइ अखोगी फिल्म दा से मैतेगी एक्टर अमना तांगुलते सानबा अदुम खागे मा तांगुल नते सिदगे होरे अखोगी कनो सिदा अखोई फिल्म सिदा फन जदिसे अदा तांगुल मैक्सिमम यावी तांगुलोन अदुम ngangi सिदा याम नुंगाइबमना अखोगी लेकाइदगी अंगांग अमा माइ मिसान पिसाइ मसिदा सिगे नेक्स्ट रूम सिदा नुमै कपनै साउंड ताइ अंगांग सिदा मामादा अमा किजैये हाइ आइना हेस यादे अंगांग ना तांगुल अंगांग मैते लॉजिक पा ngangnadi तांगुल अदुम nganse आइना आई ओबैनिको ओबो मींस आई थौकेन नते आई डायरेक्टर सुनते कैम नते एज ए एक्चुअल मचा पिसक एक्टर मोइना आई यावजबनेबा अदा आई यिंग होबदि कान इसा इसेसन आई कोन हे अंगांग मचा पिसकसिना कीरकान की हाइबोएबा हिंदी अंगांग सिनो इंग्लिश अंगांग आई कीरगबु इंग्लिश अंगांग कदरने मितेल अदुम nganगनी अदना को तांगुल द कै है इजे से कै है कसिनाए है माना हाइबनी ममा ममा कसिनाए कसिनाए मा एकी हाइने सुमाइना कोई खनरगा तौजगी हाइबनी कनागुंबा कोगी थोदोन मदर डायरेक्टर दुगी नॉलेज ले होद्रबा एक्टर सिंगु सपोर्ट तोंदरगदी ममा एकी जे है कनी अदा आइनि गेमददी सपोज आइदी कुमना उगलेबा लाले ngang cha pisakina kasinai haidadana mai ki je haiba hunadi yelkani sumaina tawe film che ai thanda sungange jelan sungang ai yoiba experience ko yamna leikhreda haibadi akoigi manipur da leiriba film industry se adum maitei gi sina khoi gi chawedana ko gi tribal gi tangkhul gi oiro any gi amamam le bisidi apik pani तो आई तांखुल की सिनेमा दी होय यामना कुमरखरे अदुगा अखोई तांखुल सिदी नौना हौरकपनिना सिनेमा की फिल्म कापगी लमसिदा यामना यौदेबको अदुना अदुम सिगी मणिपुरी की फिल्म से कापरप मतमददी ह्यूज डिफरेंट अमा लई हाइबदी अदुगा आइना हुजिकसु ओजा अखोई से मणिपुरी की फिल्म जो तुम कापमिनरी कापसु कापीको अदुगा अतु कापसिंग सी खेतनाबसे वारी ngakta nataba ma sigi film kapase बॉलीवुड दिन दे हॉलीवुड कुम मालेबा हाइबदी मागी वाइब से पीदीबा वाइब से अदुगा खुनम जो हाइबा दारे आइना हुजिकान होय मणिपुरी फिल्म दा अनंबना क्रेंग गुम सिजिनाबसु यामना उजु उरेगो अनंबना दि हुजिकान दे सिजिना रक्ट्रब्रा हाइना खले अखोई जे यामना आइगी दमक्ति हाइबा दारेगो पिकपा अमदा लेरमगा अचौबा अम यावरकपसिदा यामना फजना तौबदो अदुगुम्बा सिनेमा अमा ओये हाइबदी आइगी कैरेक्टर्स दगिसु यामना डिफरेंट ओइबा अमसु तौरपा हाइबदी आइना ममांगदा अखोइगी तांखुलगी कापा मतमदसु एंगोंदा दम तांखुलगी मीसिंगसु हाइबा नंगदी अनाबा असीबा कैंसर अदगी हलबी गुम्बा असोनबा असिनतदी यादब्रा हाइबा अमा एंगोंदा हाइबदी आइगी सकसे अदुगुम्बगी लुक चंगब्रा खंगदे डायरेक्टर सिंगसनने अदुगुम्बा अमा कैंसर नाबा गुम्बा असिगुमसे हेक्ता तौहलेबा अदुबु सिगी फिल्म सिदी थौना लेबा नुपी अमगी कैरेक्टर्स ओइरे यामना डिफरेंट ओइबको वारी की ngakta nataba aigi side tegishu aduga movie dusu nuchinwolda yamna yaurudaba thriller movie ni nago adugumba mo oye aduga sigi cinema kumba matamsida yamna akibusu phawe haibadi dialogue chimpha phabase yamna kijaba mo oyeba ado aigi dialogue de ojana anamba chimpha phabiyune haibadi ai script yaudaju darga tade ojaje मागी कहीं से मेमोरी से याम फजेबा अदुदा मीगी मयाम जे माना अमता पाथोकु मतमदने अखोइदा हेक्ता स्पॉट दा काउरसु मा लोइदमक रिमाइंड तौबीबनेबा अदुगी आइगोन अतोपददी खंगद्रे आइगोनददी फजाना कोकदगी मखोंग भाव सेनरे हाइबदी होय अदुगा ओजा तो बुसु लोइनमक ताकी ताएगो अदु ओजा से ताकपुदा याम हयेबा मी हाइबा अमा ताकपुदा हयबा अमा यावेदना अदुसु ओये अदु आइसे साउंड लोबो मतमसु याम वायेबा हाइबदी आइगी लोन नतबनिना स्माइना ngango मतमददी दुम लालसु काइदबा अदुबु हुजिगी साउंड लोरकबा साउंड लोबो हाइबसे अखोइगी
live sound di lowri ni ko adubu aduda yadaba khara matek kumba aduga voice over kumbase adudi studio da amuk lawe ba adugi tawba matamda yam wai do oja khoi di fazana mateng pangbi aduni ai experience huge different amadi leire have tare atopa si cinema kumina basida hoi aina pulise oja ma lere go oja gi wari di ju hai kre aduga dasur siju yam nungai yamna chamba mi se ama oye yamna joli oye ba dasur se akoina ga dila da ga yeng ba gati smaina oiram do mande ba aduga asing bu da di dasur ga oja na ga ai se yam lakna bi bne adu mu da de ai se dasur ko oja ko se karamba haibati karamba mi shono de cinema da di uraga asing bu character ti ude da na aduna moina ga engon da lakna se yam serious oina lo do ne ba aduga phagi oram de ne ba hojik di ai oja khangre hojik di oja ko dasur oja se han ba lagu anda ai yam kiye ba khangra adu bune ma di mi se hek lagu ga ne ma na nang atu wari sanara ku da ne adum khutang da mingon da attach to bu do mi anoba ama lakpa hoi hekta angang ahan adu ma khai de ba hekta adum ꯊꯦꯡꯅꯕꯗꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯟꯅꯔꯒꯀꯣ ꯑꯗꯨꯝ ꯍꯦꯛꯇ ꯀꯅꯦꯛꯇꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯣꯖꯥ ꯑꯇꯣꯞꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯃꯍꯦꯁꯨ ꯋꯥꯔꯤ ꯇꯥꯟꯅꯕ ꯈꯣꯠꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤꯗ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯍꯣꯜ ꯇꯧꯔ ꯂꯩꯃꯤꯟꯅꯔꯦꯗꯅ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣꯒꯤ ꯀꯣꯁꯣꯝ ꯈꯨꯂꯦꯡꯒꯤꯁꯤꯗꯤ ꯋꯥꯗꯤ ꯋꯥꯏꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯗꯥꯡ ꯇꯨꯝꯗꯕꯅꯤꯅ ꯑꯁ ꯑꯩꯒꯤ ꯁꯤꯟꯒ ꯌꯥꯎꯗꯕ ꯃꯇꯝꯗ ꯌꯥꯝꯅꯒ ꯎꯏꯅꯤꯡꯔꯛꯄ ꯃꯇꯝꯒ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯒꯁꯦ ꯌꯥꯝꯅꯗꯤ ꯎꯏꯁꯨ ꯎꯏꯈꯤꯕꯅꯦ ꯑꯗꯣ ꯑꯣꯖꯥꯈꯣꯏꯗꯤ ꯌꯥꯝꯅ ꯉꯝꯃꯦ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜꯗ ꯐꯪꯔꯩ ꯌꯧꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯍꯣꯜ ꯇꯧꯔꯒ ꯆꯠꯂꯦꯕꯀꯣ ꯑꯗꯨꯒꯤ ꯅꯝꯕ ꯃꯇꯝꯗꯒ ꯑꯩꯈꯣꯏꯁꯦ ꯁꯨꯇꯤꯡ ꯂꯣꯏꯈ꯭ꯔꯁꯨ ꯅꯨꯡꯗꯥꯡꯗꯒ ꯑꯩꯈꯣꯏꯁꯦ ꯏꯁꯩꯒ ꯁꯛꯇꯅ ꯃꯩꯒ ꯇꯤꯛꯇꯅ ꯂꯩꯕꯁꯦ ꯑꯗꯨꯒꯤ ꯚꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯐꯤꯂꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯄꯥꯔꯠꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯍꯣꯜ ꯐꯤꯂꯝꯁꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤ ꯑꯦꯛꯇꯔꯁꯤꯡꯁꯤ ꯑꯦꯛ ꯇꯧꯕꯗꯨꯅꯤ ꯑꯦꯛ ꯇꯧꯕꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯐꯪꯔꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯪꯔꯩ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯀꯩꯅꯣꯗꯒꯤ ꯁꯤꯔꯣꯏꯗꯒꯤ 9 ꯀꯤꯂꯣꯃꯤꯇꯔꯅꯤ ꯋꯨꯠꯂꯦꯟ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯩꯕꯁꯦ ꯋꯨꯠꯂꯦꯟ ꯁ꯭ꯇꯦ ꯑꯅ ꯃꯗꯨꯗ ꯔꯤꯖꯣꯔꯠ ꯑꯃ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯏꯪꯕꯁꯤ ꯂꯣꯏꯔꯦ ꯃꯥꯏꯅꯁꯇꯤ ꯉꯝꯗꯧ ꯃꯥꯜꯂꯦ ꯎꯟ ꯇꯥꯏ -9 ꯅꯦ ꯑꯣꯖꯥ ꯍꯦꯛ ꯌꯧꯕꯗ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯍꯧꯒꯠꯂ ꯌꯦꯡꯉꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤꯁꯤꯡꯁꯦ ꯉꯧꯔꯣꯛ ꯑꯩ ꯄꯥꯏꯔꯒ ꯎꯖꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯥꯏꯔꯒ ꯌꯦꯡꯉꯦ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩ ꯋꯥꯀꯤꯡ ꯆꯠꯂꯦ ꯋꯥꯀꯤꯡ ꯌꯥꯝ ꯆꯠꯀꯜꯂꯦꯕ ꯑꯩꯁꯦ ꯗꯦꯕꯤꯠ ꯑꯅ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃꯒ ꯏꯕꯥꯅꯤꯁꯤ ꯋꯥꯀꯤꯡ ꯆꯠꯂꯦ ꯈꯔ ꯁꯥꯡ ꯆꯠꯂꯦ ꯑꯗꯒꯤ ꯏꯪꯈ꯭ꯔꯕꯗꯨꯗ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯃꯗꯨ 20/30 ꯏꯁꯤꯡ ꯌꯣꯛꯇꯨꯅ ꯊꯝꯃꯦ ꯔꯤꯖꯥꯔꯠꯇꯣ ꯂꯝꯄꯥꯛ ꯃꯌꯥ ꯔꯤꯖꯣꯔꯠ ꯃꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯃꯨꯛꯇꯪ ꯌꯧꯋꯦ ꯏꯁꯤꯡꯁꯦ ꯃꯗꯨ ꯏꯁꯤꯡꯁꯦ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯛꯄꯒꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯃꯗꯨ ꯁꯣꯛꯀꯠꯂꯦ ꯁꯨꯝ ꯆꯥꯏꯊꯕꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯏꯪꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏ ꯁꯨꯝ ꯆꯥꯏꯊꯔꯒ ꯑꯃꯨꯛ ꯆꯥꯏꯊꯔꯒꯗꯤ ꯏꯪꯗ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯨꯅ ꯈꯪꯗꯦ ꯃꯁꯤꯒꯤ ꯐꯤꯂꯝꯁꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯁꯤꯗ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯄꯗ ꯅꯨꯡꯁꯤꯕ ꯃꯐꯝꯒꯤ ꯀꯔꯤꯒꯤ ꯌꯥꯝ ꯀꯩꯅꯣꯝꯈꯛ ꯐꯥꯎꯋꯦ ꯑꯗꯨꯒ ꯅꯝꯃꯤꯉꯩꯗ ꯃꯥꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯅꯪ ꯁꯤ ꯐꯤꯂꯝꯁꯤ ꯂꯣꯏꯕ ꯃꯇꯝꯗ ꯅꯪ ꯃꯤꯅ ꯌꯥꯝ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏ ꯑꯩ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯩꯅ ꯁꯥꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯎꯊꯣꯛꯑꯦ ꯅꯪ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯅ ꯇꯥꯅꯤ ꯕꯦꯁ ꯑꯦꯛꯇꯔ ꯐꯤꯃꯦꯜ ꯇꯥꯅꯤ ꯃꯥ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯄꯨꯟꯁꯤꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯑꯗ ꯃꯥꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯃꯥ ꯄꯥꯏꯁꯣꯂꯥ ꯀꯧꯋꯦ ꯃꯥꯒꯤ ꯔꯣꯜꯁꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯔꯣꯜꯁꯤ ꯄꯥꯏꯁꯣꯂꯥ ꯀꯧꯋꯦ ꯑꯩꯅ ꯃꯥꯁꯦ ꯃꯃꯤꯡ ꯈꯪꯗꯦ ꯄꯥꯏꯁꯣꯂꯥꯅ ꯀꯧꯋꯦ ꯃꯥ ꯅꯣꯛꯂꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤ ꯃꯤꯁꯤ ꯆꯠꯂꯒ ꯈꯪꯗ꯭ꯔꯒ ꯃꯉꯣꯟꯗ ꯃꯥꯅ ꯇꯧꯗꯧꯁꯤꯅꯤꯀꯣ ꯅꯪ ꯇꯧꯗꯧꯁꯤꯅꯤꯀꯣ ꯑꯩ ꯏꯊꯧ ꯁꯨꯅ ꯅꯠꯇꯕꯗ ꯑꯩꯅ ꯀꯦꯔꯦꯛꯇꯔꯁꯤ ꯇꯥꯛꯑꯦ ꯃꯉꯣꯟꯗ ꯑꯗꯨꯅ ꯃꯥꯁꯤ ꯑꯃꯥꯏꯅ ꯑꯩꯈꯣꯏ ꯂꯣꯏꯅꯈꯤ ꯐꯤꯂꯝꯁꯤꯗ ꯍꯣꯜ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯥꯗ꯭ꯔꯤꯐꯥꯎ ꯇꯧꯋꯦ ꯇꯥꯗ꯭ꯔꯤꯐꯥꯎ ꯅꯝꯃꯒ ꯇꯧꯅꯈꯤ ꯑꯗꯣ ꯃꯌꯥꯝꯅ ꯍꯌꯦꯡ ꯁꯤꯅ ꯍꯦꯛꯇ ꯐꯥꯁ ꯇꯥꯗꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯈ꯭ꯋꯥꯏ ꯐꯖꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁꯇꯗꯤ ꯅꯝꯖꯈ꯭ꯔꯦ ꯕꯦꯁ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯕ ꯀꯦꯔꯦꯛꯇꯔ ꯈꯪꯉꯒ ꯔꯥꯏꯇꯤꯡ ꯅꯨꯡꯇꯤꯡ ꯌꯦꯡꯉꯒ ꯃꯗ ꯑꯩꯈꯣꯏꯅ ꯄꯥꯔꯐꯦꯛ ꯑꯣꯏꯗꯕꯒꯤ ꯃꯤꯅ ꯄꯦꯟꯗꯕꯗꯨꯅ ꯑꯃꯅꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯗꯗꯤ ꯁꯤꯐꯥꯎꯗꯤ ꯍꯩꯖꯗ꯭ꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ
ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯣꯠꯅꯖꯕꯗꯣ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇ ꯅꯣꯡꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯍꯜꯂꯒ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃꯅ ꯃꯁꯥꯗꯤ ꯕꯥꯃꯣꯟ ꯑꯣꯏꯕ ꯆꯥꯛꯁꯤ ꯊꯣꯡꯒꯠꯈ꯭ꯔꯕꯅꯤꯀꯣ ꯑꯃꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯕ ꯁꯤꯗꯅ ꯐꯃꯨꯡ ꯊꯥꯔꯒ ꯇꯨꯝꯃꯤꯅꯤ ꯀꯥꯡꯍꯟ ꯈꯜꯂꯒ ꯑꯗꯨ ꯃꯅꯥꯛꯇ ꯆꯥꯛ ꯊꯣꯡꯖ ꯈꯥꯕꯩꯁꯤꯅ ꯄꯣꯔꯛꯄꯗ ꯌꯦꯕꯁꯤꯗ ꯃꯥꯗꯤ ꯐꯥꯒꯤ ꯇꯧꯖꯔꯤꯕ ꯑꯃꯅ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏ ꯁꯥꯎꯅꯕ ꯈꯣꯠꯅꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯐꯔꯛ ꯌꯦꯔꯛꯄꯗꯣ ꯃꯥꯏ ꯀꯥꯡꯁꯤꯁꯦ ꯑꯗꯨꯒꯨꯝꯕꯒ ꯇꯧꯕꯤꯕ ꯅꯨꯡꯁꯤ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛꯇꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤ ꯄꯨꯜꯂ ꯅꯝꯕꯁꯦ ꯇꯥꯡꯈꯨꯜ ꯑꯃꯒ ꯃꯩꯇꯩꯒ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯤꯗꯁꯨ ꯂꯩꯔꯦꯗꯅꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯟꯅꯕ ꯅꯠꯇꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯇꯥꯡꯈꯨꯜ ꯐꯤ ꯌꯥꯎꯕ ꯇꯥꯡꯈꯨꯜ ꯃꯌꯥꯝꯕꯅꯦ ꯍꯥꯏꯕ ꯋꯥꯔꯤꯁꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯝꯕꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯁꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯃꯤꯅꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤꯅꯤ ꯀꯩꯅꯣꯝ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯅ ꯇꯥꯡꯈꯨꯜ ꯑꯗꯨ ꯏꯁꯩꯁꯨ ꯃꯁꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯈꯣꯏ ꯒꯨꯔꯨ ꯔꯣꯕꯦꯟ ꯄꯗꯃꯁ꯭ꯔꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯕ ꯄꯗꯃꯁ꯭ꯔꯤ ꯒꯨꯔꯨ ꯔꯣꯕꯦꯟ ꯌꯥꯎꯋꯤ ꯃꯣꯏ ꯃꯌꯨꯝꯗ ꯐꯤꯂꯝꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏ ꯃꯌꯨꯝꯗ ꯀꯥꯞꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯀꯥ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯏꯁꯀ꯭ꯔꯤꯟ ꯈꯜꯂꯒ ꯀꯥꯞꯄꯦ ꯁꯤꯗ ꯀꯔꯤ ꯍꯥꯞꯄ ꯁꯤꯗ ꯀꯔꯤ ꯍꯥꯞꯄ ꯍꯣꯜ ꯃꯥꯅ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇꯦ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯅꯥꯎꯅ ꯇꯧꯋꯦ ꯃ꯭ꯌꯨꯖꯤꯛ ꯇꯦꯅꯥꯎꯒ ꯒꯨꯔꯨ ꯔꯣꯕꯦꯟꯒ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯒ ꯁꯤꯗꯅ ꯒꯨꯔꯨ ꯔꯣꯕꯦꯟ ꯏꯁꯩ ꯌꯥꯎꯔꯤ ꯁꯤꯗ ꯃꯥꯅ ꯁꯛꯄ ꯏꯁꯩ ꯌꯥꯎꯔꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯤ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯇꯥꯡꯈꯨꯜꯗꯅ ꯀꯩ ꯇꯧꯋꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯄꯥꯝꯖꯩꯕ ꯑꯩꯗꯤ ꯒꯤꯇꯔ ꯅꯨꯡꯗꯔ ꯈꯣꯡꯕꯁꯤꯗꯤ ꯑꯩ ꯉꯁꯥꯏꯁꯨ ꯃꯉꯣꯟꯗ ꯂꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯒꯤꯇꯔ ꯈꯣꯡꯁꯅꯨ ꯌꯥꯔꯔꯣꯏꯗꯧꯅꯤ ꯃꯤꯅ ꯑꯗꯨꯝ ꯍꯥꯟꯈ꯭ꯔꯅꯤ ꯃꯤꯅ ꯑꯗꯨꯝ ꯍꯦꯟꯈ꯭ꯔꯅꯦꯕ ꯑꯣꯏꯔꯣꯏꯕ ꯑꯩꯈꯣꯏꯅ ꯚꯥꯏꯂꯦꯟ ꯐꯅꯌꯥꯝ ꯈꯣꯡꯁꯅꯨ ꯕꯥꯁꯤ ꯐꯅꯌꯥꯝ ꯈꯣꯡꯁꯅꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯅꯠꯇꯦꯕ ꯄꯦꯅꯥꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅꯤꯌꯦ ꯑꯃꯦꯔꯤꯀꯥꯟꯗ ꯄꯦꯅꯥ ꯈꯣꯡ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅꯤꯌꯦꯕ ꯄꯦꯅꯥꯁꯦ ꯑꯗꯨꯅ ꯒꯨꯔꯨ ꯔꯣꯕꯦꯟꯒꯤ ꯃ꯭ꯌꯨꯖꯤꯛ ꯃꯥꯒꯤ ꯏꯟꯗꯤꯖꯤꯅꯁ ꯃ꯭ꯌꯨꯖꯤꯛ ꯂꯩꯗꯅ ꯃꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯏꯟꯗꯤꯖꯤꯅꯁꯀꯤ ꯇꯨꯟ ꯂꯩꯗꯅ ꯇ꯭ꯋꯤꯟ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯁꯨ ꯐꯣꯛ ꯅꯨꯡ ꯂꯩ ꯃꯌꯥꯝ ꯂꯩꯔꯤ ꯆꯤꯡꯗ ꯁꯥꯠꯇꯤ ꯏꯉꯦ ꯂꯩ ꯈꯣꯠꯂꯤ ꯃꯌꯥꯝ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯇꯥꯡꯈꯨꯜꯒꯤꯁꯨ ꯂꯩꯕꯅꯤ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯦꯗꯖꯁ ꯇꯧꯔꯒ ꯁꯦꯝꯕ ꯐꯤꯂꯝ ꯑꯃꯗ ꯑꯣꯏꯌꯦ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯐꯖꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯃꯛꯅ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯟꯋꯥꯟꯇꯦꯠ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯦ ꯑꯩꯒꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯄꯣꯠꯁꯦ ꯅꯝꯃꯤꯕ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤꯗꯤ ꯂꯩꯊꯣꯛꯆꯔꯔꯣꯏ ꯃꯁꯤ ꯗꯥꯏꯔꯦꯛꯇꯔꯅ ꯍꯣꯔꯦꯟ ꯐꯨꯅꯤ ꯍꯥꯏ ꯌꯦꯡꯍꯜꯂ ꯐꯨꯅꯤ ꯑꯗꯨꯒ ꯗ꯭ꯔꯒꯀꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯗ꯭ꯔꯒꯀꯤ ꯋꯥꯔꯤ ꯍꯥꯏꯕꯁꯤ ꯀꯩ ꯄꯥꯝꯖꯕ ꯃꯤꯟꯁ ꯀꯩꯅꯣ ꯗ꯭ꯔꯒꯁꯤꯅ ꯂꯥꯟꯗꯥꯔꯛꯏꯁꯦ ꯆꯩꯅꯥꯗ ꯑꯣꯄꯤꯌꯝ ꯋꯥꯔ ꯇꯧꯈꯤꯀꯣ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯗ ꯀꯗꯥꯏꯗꯩꯅꯣ ꯂꯥꯛꯏ ꯗ꯭ꯔꯒꯁꯦ ꯀꯩꯗꯧꯅꯕꯅꯣ ꯆꯪꯁꯜꯂꯛꯏꯁꯦ ꯗ꯭ꯔꯒꯇ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯌꯦꯡꯕꯤꯌꯣꯕ ꯇꯂꯞ ꯃꯀꯨ ꯀꯌꯥꯝ ꯇꯥꯒꯦ ꯌꯦꯡꯕꯤꯌꯣꯕ ꯇꯂꯞꯇꯒꯤ ꯀ꯭ꯋꯥ ꯖꯔꯗꯥꯗꯒꯤ ꯑꯗꯒꯤ ꯒꯨꯂꯤꯗꯒꯤ ꯂꯥꯛꯏꯁꯤ ꯀꯗꯥꯏꯗꯩꯅꯣ ꯗ꯭ꯔꯒ ꯊꯤꯡꯉꯤ ꯍꯥꯏꯌꯦ ꯁꯨꯡꯐꯝꯗꯤ ꯊꯤꯡꯗꯦ ꯁꯨꯡꯐꯝ ꯑꯝꯇ ꯊꯤꯡꯗꯕꯅꯤ ꯇꯂꯞ ꯊꯤꯡꯅꯤ ꯍꯥꯏꯅꯤ ꯇꯂꯞ ꯁꯥꯐꯝꯗꯤ ꯑꯗꯨꯝ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯦ ꯅꯣ ꯁ꯭ꯃꯣꯀꯤꯡ ꯆꯨꯔꯨꯞ ꯊꯛꯄ ꯌꯥꯔꯣꯏ ꯍꯥꯏ ꯆꯨꯔꯨꯞ ꯁꯥꯐꯝꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯌꯨ ꯊꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯤ ꯌꯨ ꯌꯣꯟꯐꯝꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯁꯨꯃꯥꯏꯅ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯗ ꯑꯩꯅ ꯗ꯭ꯔꯒꯁꯤꯅ ꯑꯩꯈꯣꯏꯗ ꯃꯥꯡꯉꯛꯏꯁꯦ ꯌꯥꯝ ꯊꯤꯅ ꯃꯥꯡꯉꯦ ꯈꯨꯟꯅꯥꯏ ꯑꯃ ꯃꯥꯡꯉꯛꯀꯗꯣꯏꯅꯤ ꯈꯨꯟꯅꯥꯏ ꯑꯃ ꯃꯨꯠꯂꯛꯀꯗꯧꯔꯤꯅꯤ ꯑꯗꯩ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯏꯆꯤꯟꯅꯥꯎ ꯀ꯭ꯋꯥ ꯆꯥꯔꯒ ꯄꯩꯔꯒ ꯆꯠꯄ ꯀ꯭ꯋꯥ ꯃꯍꯤꯁꯤ ꯀꯗꯥꯏ ꯄꯨꯊꯣꯛꯀꯅꯤ ꯈꯪꯗꯕ ꯑꯃꯈꯛ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯗ ꯃꯤꯒꯤ ꯐꯖꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯒ ꯀꯥꯆꯤꯟꯗ ꯊꯥꯛ ꯀꯝꯁꯤꯟꯕꯤ ꯑꯗꯨꯅ ꯀꯥꯆꯤꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒ ꯅꯞꯁꯟꯕꯅꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯃꯍꯥꯗꯦꯕꯤ ꯐꯣꯇꯣꯒꯨꯝꯕ ꯗꯨꯔꯒꯥꯒꯤ ꯐꯣꯇꯣꯒꯨꯝꯕ ꯅꯞꯁꯟꯕꯅꯤ ꯀꯩꯒꯤꯅꯣ ꯀ꯭ꯋꯥꯗꯣ ꯑꯣꯠꯁꯟꯗꯅꯕꯅꯤꯀꯣ ꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯖꯥꯇꯤ ꯑꯃꯈꯛ ꯑꯣꯏꯔꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗ ꯀ꯭ꯋꯥ ꯑꯣꯠꯊꯣꯛꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯅꯦꯕ ꯅꯪ ꯀ꯭ꯋꯥ ꯆꯥꯔꯒ ꯀꯗꯥꯏꯗ ꯑꯣꯠꯊꯣꯛꯀꯅꯤ ꯇꯂꯞ ꯆꯥꯔꯒ ꯀꯗꯥꯏ ꯍꯨꯟꯗꯣꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯅꯦ ꯑꯩꯈꯣꯏꯁꯦ ꯀꯌꯥꯃꯨꯛ ꯁꯤꯡꯈ꯭ꯔꯒꯦꯕꯨ ꯑꯗꯨꯅ ꯕꯁ ꯄꯥꯔꯀꯤꯡꯒꯨꯝꯕꯗ ꯌꯦꯡꯕꯤꯌꯨ ꯁꯤꯅꯦꯃꯥ ꯍꯣꯜꯒꯨꯝꯕ ꯌꯦꯡꯕꯤꯌꯨ ꯗꯨꯀꯥꯟ ꯃꯃꯥꯡ ꯌꯦꯡꯕꯤꯌꯨ ꯇꯂꯞ ꯃꯄꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤ ꯃꯥ ꯆꯥꯔꯒ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯄꯤꯌꯨ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯊꯩꯔꯒ ꯂꯣꯛꯇꯥꯛꯇ ꯊꯥꯏꯅ ꯔꯁꯤꯌꯟꯁꯤꯡ ꯀꯣꯏꯔꯛꯑꯦ ꯍꯤ ꯇꯣꯡꯉꯒ ꯑꯣꯏꯕꯁꯨ ꯃꯣꯏꯅ ꯊꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯦꯅꯤ ꯄꯦꯀꯦꯖꯤꯡ ꯗ꯭ꯔꯤꯡꯁꯤꯡꯁꯦ ꯊꯛꯄ ꯂꯣꯏꯔꯒ ꯃꯁꯥꯒꯤ ꯕꯦꯛꯇ ꯍꯥꯞꯆꯤꯟꯈꯤꯑꯕ ꯍꯣꯔꯦꯟ ꯃꯐꯝ ꯆꯥꯕꯗ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯑꯣꯏꯔꯗꯤ ꯊꯛꯑꯒ ꯂꯪꯈꯤꯗꯣꯏꯅꯦ ꯏꯁꯤꯡꯗ ꯂꯪꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯅ ꯗ꯭ꯔꯒꯁꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯒ ꯗ꯭ꯔꯒꯅ ꯁꯤꯐꯥꯎ ꯃꯥꯡꯍꯜꯂꯤꯀꯣ ꯈꯨꯟꯅꯥꯏ ꯃꯥꯡꯉꯛꯀꯗꯧꯔꯤꯀꯣ ꯍꯥꯏꯕꯒꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏꯁꯤ ꯎꯠꯆꯔꯤꯕ ꯐꯤꯂꯝꯁꯦ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯐꯤꯂꯝ ꯄꯨꯊꯣꯛꯄꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯅꯕ ꯃꯌꯥꯝ ꯆꯪꯅ ꯀooperation ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯒꯦ ꯑꯦꯟꯖꯦꯜꯗꯪ ꯂꯥꯛꯆꯔꯒꯦ ꯑꯦꯟꯖꯦꯜꯒꯤ ꯐꯤꯂꯝꯁꯤꯗ ꯍꯥꯏꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯟ ꯌꯥꯎꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯑꯩ ꯐꯤꯂꯝꯁꯤ ꯌꯦꯡꯗ꯭ꯔꯤꯕꯅꯗꯤ ꯈꯪꯗ꯭ꯔꯤꯀꯣ ꯑꯗꯨꯕꯨ
ꯑꯗꯨꯒꯤ ꯁꯤꯟꯗꯤ ꯃꯇꯦꯛ ꯑꯃ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯅꯪ ꯀꯩꯅꯣ ꯍꯥꯏꯌꯣ ꯑꯕꯥꯗ ꯍꯥꯏꯕꯗꯣ ꯀꯞꯄꯒ ꯇꯥꯡꯈꯨꯜꯂꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯣ ꯇꯥꯡꯈꯨꯜꯂꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯣ ꯇꯥꯡꯈꯨꯜꯂꯣꯟꯗꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯍꯣꯔꯦꯟ ꯗꯤꯔꯦꯛꯇꯔꯅ ꯆꯩꯔꯛꯇꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯅ ꯇ꯭ꯔꯛꯇꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕ ꯀꯞꯄꯒ ꯍꯥꯏꯕꯗꯣ ꯍꯥꯏꯌꯣ ꯍꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯟꯁꯦ ꯇꯥꯡꯈꯨꯜꯂꯣꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯈꯤꯑꯕꯀꯣ ꯑꯗꯣ ꯇꯥꯡꯈꯨꯜꯂꯣꯟꯗ ꯇꯧꯔꯒꯦ ꯍꯥꯏꯌꯣ 아바 아방롱이 아니 샤이서라도 뭔가 제일 림랑네 이나 그왜 옹알리 바강하던 참 안에 내가미에 일링 좋나요 봐 그래서 또게 미닝다 kay 하노 아이버디 ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯑꯩꯒꯤ ꯏꯄꯥꯅꯀꯣ ꯀꯩ ꯀꯞꯄꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯁꯦ ꯅꯤꯁꯥꯅ ꯗ꯭ꯔꯛꯅꯀꯣ ꯂꯣꯏꯅꯃꯛ ꯃꯥꯡꯗꯧꯔꯦ ꯑꯩꯅ ꯍꯥꯏꯔꯨꯕ ꯊꯤꯡꯉꯨꯕ ꯀꯥꯟꯗ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯁꯤꯅꯦꯃꯥꯁꯦ ꯌꯦꯡꯉꯗꯤ ꯑꯗꯨꯝ ꯈꯪꯂꯛꯀꯅꯤꯗ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯅ ꯍꯥꯏ ꯗꯥꯏꯂꯣꯛꯁꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯁꯨ ꯇꯧꯕ ꯌꯥꯏꯕꯀꯣ ꯑꯗꯨꯕꯨ 시네마세 오자 2021다 남기고 시네마네는 다이록제 뿡까오 까오토크레바 와로비 야데 ꯑꯗꯣ ꯑꯩꯅ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯑꯦꯟꯖꯦꯜꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯥꯅ ꯍꯧꯖꯤꯛ ꯗꯥꯏꯂꯣꯛ ꯇꯧꯔꯤꯉꯩꯗ ꯀꯞꯄꯝꯃꯦꯗꯅ ꯑꯗꯨꯒ ꯍꯦꯛ ꯗꯥꯏꯂꯣꯛ ꯂꯣꯏꯕ ꯐꯠ ꯂꯥꯎ ꯅꯣꯛꯊꯣꯔꯛꯑꯦꯕ ꯁꯤ ꯏꯃꯣꯁꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯆꯣꯡꯉꯤꯁꯤꯕꯨ ꯈꯪꯗꯦꯗ ꯑꯗꯨꯝ ꯇꯧꯔꯛꯈ꯭ꯔꯕꯅꯦ ꯀꯞꯄ ꯉꯝꯃꯣꯏ ꯁꯤ ꯑꯥꯔꯇꯤꯁꯀꯤ ꯃꯒꯨꯟ ꯍꯥꯏꯁꯦ ꯑꯣꯖꯥ ꯁꯤꯅꯤꯀꯣ ꯑꯣꯖꯥ ꯈꯣꯏꯅ ꯇꯥꯛꯂꯛꯄꯒꯤꯅꯤ ꯀꯞꯄꯁꯤꯁꯨ ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯕ ꯑꯣꯖꯥꯅ ꯌꯥꯝ ꯇꯥꯛꯈ꯭ꯔꯕꯅꯤ ꯀꯞꯄ ꯃꯈꯜꯁꯨ ꯀꯤꯕꯒꯤ ꯋꯥꯈꯜ ꯋꯥꯕꯒꯤ ko ꯀꯞꯄ ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯕ ꯗꯦꯃꯣ ꯃꯆꯥ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥꯗ ꯑꯣꯏꯅ ꯇꯧꯍꯜꯂꯣ ꯑꯩꯗꯤ ꯍꯩꯇꯦ ꯉꯁꯤꯒꯤꯗꯗꯤ ꯇꯧꯔꯔꯣꯏꯒꯦ 어라 또 오세다. 기다려 와라. 아이 감자를. 도ba 야로이. 시기시대 도ba 야로이 하는데 ꯑꯩꯈꯣꯏꯅ ꯀꯩꯝ ꯅꯠꯇꯦꯗ ꯀꯞꯄ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏ ꯎꯔꯕ ꯉꯥꯛꯇꯅꯤ ꯍꯔꯥꯎꯕꯩ ꯀꯞꯄꯁꯨ ꯂꯩ ꯀꯨꯏꯅ ꯃꯥꯒꯤ ꯉꯁꯥꯏ ꯌꯥꯎꯈ꯭ꯔꯦ ꯋꯥꯔꯤꯗ ꯑꯩ ꯃꯄꯥ ꯅꯤꯄꯥ ꯃꯥꯡꯈ꯭ꯔꯦ ꯍꯜꯂꯛꯈꯤꯗ꯭ꯔꯦꯕ ꯍꯜꯂꯛꯑꯦꯅ ꯈꯜꯂꯣꯅꯦ ꯁꯤꯔꯦꯅ ꯁꯣꯔꯥ ꯁꯣꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯔꯒꯅ ꯁꯣꯔꯥ ꯁꯣꯟꯗꯅ ꯈꯣꯠꯇꯅ ꯃꯥꯁꯤ ꯂꯣꯏꯅ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯤꯅ ꯍꯜꯂꯛꯑꯦꯅ ꯈꯜꯂꯣ ꯃꯥ ꯀꯃꯥꯏꯅ ꯀꯞꯀꯅꯤ ꯂꯨꯗ꯭ꯔꯁꯦ ꯅꯪ ꯍꯜꯂꯛꯑꯒꯅ ꯀꯞꯄ ꯌꯥꯔꯣꯏꯗꯅ ꯃꯗꯨꯒꯤ ꯅꯣꯛꯑꯒ ꯀꯞꯄ ꯁꯨꯃꯥꯏꯅ ꯁꯨꯝꯕꯁꯤ ꯌꯥꯝ ꯂꯨꯏ ꯃꯁꯤ ꯍꯦꯛꯇ ꯈꯨꯗꯛꯇ ꯇꯧꯔꯒ ꯂꯨꯔꯦ ꯁꯥꯒꯠꯄ ꯑꯃ ꯆꯪꯉꯤ ꯁ꯭ꯇꯣꯔꯤ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯃꯥꯒꯤ ꯏꯃꯣꯁꯅꯦꯜ ꯖꯔꯅꯤꯗꯨ ꯄꯨꯔꯛꯀꯗꯧꯔꯤꯅꯤ ꯑꯗꯩ ꯏꯟꯇꯦꯟꯁꯅꯦꯜ ꯆꯣꯏꯁ ꯂꯥꯛꯀꯗꯧꯔꯤꯅꯤ ꯌꯥꯝ ꯈꯔ ꯂꯨꯏ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯞꯄꯁꯤꯗ ꯃꯤ ꯑꯃ ꯁꯤꯕꯒꯤ ꯀꯞꯄꯁꯤꯗ ꯃꯈꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁꯣ ꯗ꯭राꯏꯚꯔ ꯑꯃꯅ ꯃꯥꯅ ꯔꯤꯛꯁꯣ ꯋꯥꯅ ꯊꯧꯔ ꯍꯜꯂꯛꯄꯗ ꯃꯃꯥ ꯑꯅꯥꯕꯗꯨꯒꯤ ꯁꯥꯒꯠꯂꯤꯅꯤꯀꯣ ꯈꯨꯗꯛꯇ ꯃꯃꯥ ꯑꯅꯥꯕꯤꯗꯨꯒꯤ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯇꯤꯕꯤ ꯅꯥꯕꯒꯤ ꯑꯗꯣ ꯃꯃꯥꯁꯦ ꯃꯥ ꯍꯜꯂꯛꯄ ꯏꯃꯥ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯅꯪ ꯉꯁꯥꯏ ꯏꯃꯥꯅ ꯂꯩꯔꯛꯑꯣ ꯍꯤꯗꯥꯛꯇꯨ ꯂꯩꯔꯛꯑꯦ ꯍꯥꯏꯗ ꯃꯃꯥꯗꯨ ꯁꯤ ꯂꯩꯔꯝꯃꯦ ꯃꯥ ꯀꯃꯥꯏꯅ ꯀꯞꯀꯅꯤ ꯔꯤꯛꯁꯣ ꯗ꯭राꯏꯚꯔꯗꯨ ꯀꯞꯄ ꯑꯗꯩ ꯁꯣꯝꯗ ꯑꯃꯨꯛ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯑꯆꯧꯕ ꯅꯤꯄꯥ ꯑꯃꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯏ ꯃꯃꯥ ꯁꯤꯕ ꯃꯇꯝꯗ ꯀꯞꯄꯗꯨꯒ ꯑꯅꯤꯁꯤ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏ ꯀꯩꯅꯣꯗꯨꯗꯤ ꯃꯥꯟꯅꯅꯤꯀꯣ ꯃꯤꯑꯣꯏꯕ ꯑꯦꯖ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯣꯏꯅ ꯀꯞꯄꯗꯤ ꯃꯥꯟꯅꯒꯅꯤ ꯑꯗꯣ ꯐꯤꯂꯝꯒ ꯂꯥꯏꯐꯀ ꯈꯦꯠꯅꯔꯛꯀꯅꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯑꯃꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡꯗ ꯀꯞꯄꯛꯀꯅꯤ ꯀꯃꯥꯏꯅ ꯀꯞꯄꯛꯀꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯒ ꯔꯤꯛꯁꯣ ꯗ꯭राꯏꯚꯔ ꯀꯞꯄ ꯃꯥꯟꯅꯗꯕ꯭ꯔꯣ ꯍꯥꯏꯔꯗꯤ ꯂꯥꯟꯅꯤ ꯑꯃꯨꯛ ꯐꯤꯂꯝꯗ ꯍꯥꯏꯕꯅꯤ ꯂꯥꯏꯐ ꯅꯠꯇꯦꯀꯣ ꯐꯤꯂꯝ ꯍꯥꯏꯕꯒ ꯂꯥꯏꯐ ꯍꯥꯏꯕꯒ ꯈꯦꯠꯅꯩ ꯑꯅꯤꯁꯤ ꯇꯣꯡꯉꯥꯜꯂꯛꯀꯅꯤ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯦ ꯁꯣꯂꯦ ꯂꯣꯏ ꯌꯦꯡꯉꯦꯀꯣ ꯊꯥꯏꯅꯒꯤ ꯙꯔꯃꯦꯟꯗ꯭ꯔ ꯑꯃꯤꯇꯥꯕꯁꯤꯒꯤ ꯁꯣꯂꯦ ꯍꯥꯏꯕꯁꯤ ꯂꯣꯏ ꯌꯦꯡꯉꯦ ꯁꯣꯂꯦꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯦ ꯀꯩꯗꯧꯕꯩꯅꯣ ꯁꯟꯖꯤꯕ ꯀꯨꯃꯥꯔ ꯍꯥꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨ ꯃꯈꯨꯠ ꯀꯛꯊꯠꯂꯛꯑꯦꯀꯣ ꯀꯛꯊꯠꯂꯒ ꯑꯥꯔꯃꯤ ꯃꯌꯥꯝ ꯊꯥꯖꯤꯟꯗꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯊꯥꯖꯤꯟꯗꯅ ꯃꯥꯒꯤ ꯆꯤꯡꯒꯣꯟꯗꯨꯃ ꯀꯣꯏꯁꯜꯂꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯑꯃꯤꯇꯥꯕ ꯕꯆꯟꯒ ꯙꯔꯃꯦꯟꯗ꯭ꯔꯒꯅ ꯈꯨꯟꯗꯨ ꯉꯥꯍꯜꯂꯤꯗꯨ ꯀꯩꯗꯧꯕꯩꯅꯣ ꯅꯨꯡꯉꯥꯏꯅꯕꯅꯤ ꯃꯕꯥꯅꯤ ꯍꯤꯔꯣ ꯑꯣꯏꯍꯜꯂꯤꯅꯦ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯄꯗ ꯃꯕꯥꯅꯤꯒ ꯀꯥꯞꯅꯔꯗꯅ ꯃꯌꯥꯝꯗꯨꯅ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩꯒ ꯄꯥꯟꯗ꯭ꯔꯗꯅ ꯃꯣꯏꯅ ꯀꯥꯞꯄꯒ ꯄꯥꯟꯗ꯭ꯔꯒ ꯇꯧꯔꯤꯁꯤ ꯑꯗꯣꯟ ꯃꯔꯩ ꯇꯧꯕ ꯌꯥꯗꯦ ꯃꯁꯤ ꯐꯤꯂꯝꯒꯤ ꯔꯤꯌꯦꯂꯤꯇꯤ ꯀꯧꯋꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯁꯤꯗ ꯔꯤꯛꯁꯣ ꯗ꯭राꯏꯚꯔꯁꯨ ꯃꯤꯅꯤ ꯉꯁꯥꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯗꯨꯁꯨ ꯃꯤꯅꯤ ꯑꯅꯤꯁꯤꯅ ꯀꯞꯄꯁꯤ ꯀꯩꯗꯧ ꯃꯥꯟꯅꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯂꯥꯟꯒꯅꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯈꯨꯀꯞ ꯑꯃ ꯂꯥꯛꯀꯅꯦꯕ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ
Sonia Gandhi na Rajiv Gandhi si bom na pan na sauri ke matam ta takhi ko khanga ho u ho Sonia Gandhi ko khung kapar ne o mu pa bu kai kap ti ba shu tan to sil lo re kan kap ka ni ba aduna smaina ko na tamba matam da ko ngam ta ba ni haji ba ni khamudi khange kamai kap ni am chatya che for example a kai ke no che ko gi billion da ha shine gunda ya chakot ta ba la la su hai ta ba khungam gi khang pai da mi ga pa ta pa du ngang pu tin du ga kolom na mi hat pa ngam ba doctor ma si billion wen bi ya kolom man si am to mu ga mi hat bi ya ba doctor na hat pa ga nomoi na hat pa ga si doctor ni am he na hat bi ya ba ko mai gi power si wani adu doctor den billion oi ba matam dan or na tra ga lebak tu ki prime minister na tra ga army chief na mi halak pa du ga ani si gi facial expression khenera ka ni acting da Masih aku ni screenplay si khanga kanda film or drama o si khanga kanda kamai da sina ina intentional choice hai ai mun da pure target di iso da sa hai target ai gi physics cha ai gi acting loi khener ani ko makeup no ko loi khener ani aduga ai na officer natraga mantri madolom sa tar ga mi ha tar ga di ai facial expression khener ga ne sini da si mayam se ko na discussion ko torga all film si ho dagi script si paminarani screenplay loirani lor kamai nang sige am ko gi angang oi ga lai ya kan da au muthale mandraga amana aina film si ye ko ai ko si dagi film screenplay si ye sagale ung ta de ne adu di on tho ga swainu bi ya bra si mu ya bra khanga ga da film ko to ya majane ba ai ko gi na lai ko she mathanda na or kanam tak na to discussion to ma gi ko ti thak na ma pane ba aduna ahu bu sikar yawgle adagi amana loan che language dem tin la le ba koi loan che kan dem tin la le ba la le habiti anu ba na ha chi amdi yar roi moi ngam re ni bema nang kanu ti saksa tho ro cho nang nayam ga saksa tho ro pa na sa kham ni hai si ma ta ni lo me lo khang ni ko adu la li ne ba nayam ba hai na bung hai ni da chiu shugum ba si da dagi ai ipak sa hapuro no ai kanu da ai horen ai maru ba mi sa ai yum da sak saru ge ko si yaru de ne ai wari si sang do re tonga bam che ke do re aduna shugum ba mayam se khang ga karai de chi thari ge hai bam kha to go phagran khale dagi maru na language di maximum shwari ko na sing angang sing hai travel language am to we se film ma khak film ma min di hajar roi writers na ingonda ai yawe writers no zai ki di film se ai na ijari be se am shem do pino hai se ho shem do chi har ga ai ke long hange ko nong angang ni writers se ni film jani mong ni nangon ai question ka hange na ai bisu to hange ba mama china macha ni pi police ko ma ma da na be ma na hala bro ko le cho ima na cha kha ko ni na yam ga cha thu ne ro hai ju kana wai la li hai ma khungam de na bung hai ko na yam hai ka bi ko ado si khang da nang script ko ka nam di no ai hai ba sa ro hai be na te ko si gi lon ji bo khang da nang na script i ji shem dok na ka nam de hai man lo e ba to pa miner ka le script to shem do e ri nam ba ho re adana smai na ma si kan na ti da nungshi ba gi ni nungshi ba means lebak nungshi ba di ai ko ge film ko thong ni ba sumigi ma to tam na ta ba ni ko na hore ye ga asa si shoi ne to na hai da na ba ko ma tara sang na film di na ba ko na theater tar ko ma tam da 1986 ta ko na section la pa 1986 ta Rabindranath Tagore ki khudi to pasana na English ta Hungry Stone hai ko play chane play si fully stylized di karino play da ko film da di kya film si to bi pangang sin se ai na khong thang wa to swai thang da ba stapa da swai thang la ga swai nong tha da si chung thang la swai tha da si da tu me je ai chapel ka rum chan ga ta mang nam da chan ba ne ma si da director ma thang da ni yeng chan ba ngam de ko mem suppose angel ga wani na tawre ni ek se akhoi artist sing pura pham ga yeng ba nang la le khong la le hai na ba a lai to da san gi place Tagore gi mana ta san ba ni Kolkata da 1986 ta best play tai akhoi na akhoi haro gna loe ko mun hai Bengal sing lai
ꯑꯩꯈꯣꯏꯗꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯁꯦ ꯑꯩꯈꯣꯏ ꯕꯦꯡꯒꯣꯜꯒꯤꯔ ꯈꯜꯂꯨꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯃꯦ ꯀꯥꯏꯅ ꯃꯣꯏꯗ ꯑꯩꯈꯣꯏ ꯐꯥꯒꯤ ꯇꯧꯕꯤꯑꯕ ꯈꯔ ꯍꯣꯠꯅꯩ ꯍꯥꯏꯕꯅꯤꯗ ꯌꯥꯝꯁꯨ ꯍꯣꯠꯅꯁꯤ ꯄꯪꯇꯧ ꯇꯧꯁꯜꯂꯣꯏꯁꯤ ꯁ꯭ꯀ꯭ꯔꯤꯞ ꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯐꯤꯂꯝ ꯅꯝꯕꯤꯒꯅꯨ ꯑꯩꯒꯤ ꯃꯦꯁꯦꯖꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯀꯥꯎ ꯏꯔꯕ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦꯕ ꯁꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯦꯟꯖꯦꯜ ꯀꯨꯝꯍꯜꯂꯁꯤ ꯑꯗꯨꯅ ꯀꯨꯝꯍꯜꯂꯁꯤꯅ ꯍꯥꯟꯅ ꯍꯥꯏꯌꯦꯕ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯑꯩ ꯍꯥꯏꯖꯩꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯦꯟꯖꯦꯜꯒꯤ ꯋꯥ ꯅꯠꯇꯕ ꯑꯗꯨ ꯄꯨꯂꯞ ꯁꯤ ꯐꯤꯂꯝꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯥꯃꯤꯟꯅꯔꯀꯥꯟꯗ ꯁꯤ ꯀꯅꯥꯅ ꯆꯥꯅꯅꯤ ꯀꯦꯔꯦꯛꯇꯔꯁꯦ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯑꯃ ꯂꯩ ꯃꯥ ꯌꯥꯎꯍꯟꯁꯤ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯂꯩ ꯑꯩꯈꯣꯏꯗ ꯄꯣꯛꯐꯝ ꯐꯝꯕꯤ ꯕꯣꯔꯥ ꯌꯣꯟꯕꯤ ꯑꯃ ꯂꯩ ꯑꯁ ꯌꯥꯝ ꯍꯦꯛ ꯉꯥꯡꯕ ꯃꯥ ꯀꯨꯝꯍꯜꯂꯁꯤ ꯑꯗꯨꯅꯤ ꯑꯣꯏꯔꯗꯤ ꯄꯩꯁꯥ ꯇꯤꯡꯅꯤ ꯁꯤꯅꯗꯤ ꯌꯥꯔꯣꯏ ꯐꯤꯂꯝ ꯅꯝꯕ ꯑꯗꯨꯅ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯅ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯕ ꯐꯤꯂꯝ ꯑꯃꯈꯛ ꯅꯝꯁꯤ ꯁꯨꯃꯥꯏꯅ ꯑꯩ ꯃꯦꯁꯦꯖꯁꯦ ꯊꯝꯖꯒꯦ ꯑꯩ ꯍꯣꯏ ꯑꯦꯁ ꯑ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯑꯦꯛꯇꯔ ꯑꯃꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕ ꯑꯃꯀꯣ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯔꯣꯝꯗ ꯍꯥꯏꯖꯒꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯃꯤ ꯑꯣꯏꯕ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯅꯤꯡꯕ ꯑꯩꯒꯤ ꯆꯠꯅꯤꯡꯕ ꯑꯩꯒꯤ ꯆꯥꯅꯤꯡꯕ ꯑꯩꯒꯤ ꯊꯛꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯑꯩꯒꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯒꯦꯅ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯕ ꯇꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤꯗ ꯍꯧꯖꯤꯛꯀꯥꯟ ꯑꯦꯛꯇꯔ ꯑꯉꯥꯡꯁꯤꯡ ꯊꯣꯛꯂꯛꯄ ꯀꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯁ ꯑꯗꯨ ꯇꯧꯅꯨꯗ ꯐꯠꯇꯦꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯤ ꯑꯩꯁꯨ ꯃꯤꯅꯤ ꯍꯥꯏꯕꯒꯤ ꯈꯨꯝꯕ ꯑꯃ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯦꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯤ ꯍꯥꯏꯔꯗꯤ ꯑꯦꯛꯇꯔ ꯑꯣꯏꯒꯅꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯐꯅ ꯆꯨꯝꯅ ꯍꯣꯠꯅꯔꯤꯕ ꯑꯦꯛꯇꯔꯁꯤꯡꯕꯨ ꯃꯥꯡꯍꯜꯂꯦꯕ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝ ꯂꯩꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯈꯪꯅ ꯆꯠꯍꯟꯅꯤꯡꯉꯦ ꯑꯦꯟ ꯗꯦꯟ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯂꯩꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡ ꯆꯠꯄ ꯀꯔꯤ ꯃꯇꯝꯗꯁꯨ ꯃꯇꯝ ꯆꯥꯅ ꯆꯠꯄ ꯍꯥꯏꯕ ꯑꯃꯁꯨ ꯑꯍꯟ ꯑꯃꯟ ꯈꯪꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯍꯟꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯤꯒꯤ ꯍꯥꯏꯕꯗꯤ ꯃꯩꯇꯩꯒꯤꯗꯗꯤ ꯑꯩ ꯌꯥꯝꯅ ꯈꯪꯗ꯭ꯔꯦꯀꯣ ꯅꯧꯅ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯔꯣꯝꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯦꯜꯕꯝ ꯑꯃꯈꯛꯇ ꯀꯨꯝꯕ ꯑꯗꯨꯒ ꯋꯥꯈꯜꯗꯤ ꯗꯤꯌꯥ ꯌꯧꯕꯒꯨꯝꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯗꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯈ꯭ꯔꯗꯤꯀꯣ ꯁꯛꯁꯦꯁ ꯑꯣꯏꯗꯦꯕ ꯑꯁꯤꯁꯦ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩ ꯍꯩꯔꯦ ꯍꯥꯏꯔꯒ ꯄ꯭ꯔꯥꯎꯗ ꯑꯣꯏꯕꯁꯤꯁꯨ ꯐꯠꯇꯦꯅ ꯈꯜꯂꯦꯀꯣ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯎꯗ ꯑꯣꯏꯔꯗꯤ ꯁꯛꯁꯦꯁꯁꯦ ꯌꯧꯗꯦ ꯑꯗꯨꯅ ꯅꯪꯅ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯃꯤꯁꯛ ꯑꯃ ꯃꯤꯅ ꯈꯪꯕꯤꯕ ꯍꯥꯏꯕꯀꯣ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯁꯨ ꯃꯤꯅ ꯈꯪꯕꯤꯕ ꯃꯤꯅ ꯔꯤꯀꯥꯔꯠ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯦꯛꯇꯔ ꯑꯃꯒꯤ ꯑꯣꯏꯅ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯑꯍꯟ ꯑꯃꯟ ꯈꯪꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯅꯤꯡꯕ ꯀꯌꯥ ꯂꯩꯔꯁꯨ ꯑꯁ ꯑꯩꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯍꯥꯏꯕꯗꯤ ꯑꯦꯛꯇꯔꯁꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯖꯣꯕꯤꯗꯥꯅ ꯍꯥꯞꯄꯤꯕ ꯇꯨꯄꯤꯁꯦ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯅꯩꯌꯦꯕ ꯍꯥꯏꯕꯗꯤ ꯃꯤꯔꯔꯅꯦꯕ ꯑꯣꯖꯥꯈꯣꯏꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯌꯥꯝꯒꯤ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯩꯌꯦꯕ ꯑꯁ ꯑꯣꯖꯥꯁꯦ ꯑꯩꯅ ꯑꯗꯨꯝ ꯐꯣꯇꯣ ꯅꯝꯃꯤꯟꯅꯩꯌꯦꯕ ꯑꯗꯨꯒ ꯁ꯭ꯇꯦꯇꯁ ꯊꯥꯒꯠꯂꯦꯕ ꯑꯗꯨ ꯃꯤ ꯃꯌꯥꯝꯅ ꯑꯁ ꯑꯣꯖꯥꯁꯦ ꯑꯇꯣꯞꯄꯒ ꯇꯣꯡꯉꯥꯜꯂꯦ ꯑꯩꯅ ꯀꯩꯒꯤ ꯇꯧꯔꯒꯦ ꯑꯁ ꯃꯥꯁꯦ ꯗ꯭ꯔꯦꯁꯤꯡ ꯌꯥꯝ ꯍꯩꯌꯦ ꯍꯥꯏꯌꯦꯕ ꯏꯚꯟ ꯃꯥꯒꯤ ꯈꯣꯡꯎꯞꯇ ꯐꯥꯎ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯃꯥꯒꯤ ꯈꯣꯡꯎꯞꯁꯦ ꯌꯥꯝꯅ ꯐꯦꯁꯟ ꯆꯪꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯦꯛꯇꯔꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅ ꯌꯦꯡꯅꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥꯁꯤꯗ ꯆꯨꯔꯨꯞ ꯊꯛꯑꯦ ꯑꯗꯨꯗꯤ ꯆꯨꯔꯨꯞ ꯊꯛꯄꯁꯦ ꯅꯍꯥꯟꯁꯨ ꯍꯥꯏꯔꯦꯀோ ꯆꯨꯔꯨꯞ ꯊꯛꯄꯁꯦ ꯂꯧꯊꯣꯛꯑꯣ ꯑꯉꯥꯡꯁꯤꯡꯅ ꯇꯝꯅꯈꯤꯅꯤ ꯍꯥꯏꯌꯦꯕ ꯃꯔꯝꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯄꯣꯁ ꯇꯥꯏꯑꯦ ꯍꯥꯏꯔꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯇꯝꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯏꯁꯥꯒꯤ ꯇꯧꯅꯤꯡꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄ ꯇꯥꯏꯌꯦ ꯍꯥꯏꯕꯗꯤ ꯑꯦꯛꯇꯔ ꯑꯃꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔꯁꯤꯡꯅ ꯇꯣꯏꯅ ꯄꯟꯕ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯦ ꯍꯥꯏꯅ ꯇꯣꯏꯅ ꯄꯟꯕ ꯑꯃ ꯌꯥꯎꯋꯦꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯩꯗꯒꯤ ꯍꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯑꯩꯅꯕꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯁꯞꯄꯣꯔꯠꯁꯤꯗꯤ ꯃꯇꯣꯝꯗ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯩꯇꯦ ꯍꯥꯏꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯑꯦꯛꯇꯔ ꯑꯐꯕ ꯑꯃ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯁꯞꯄꯣꯔꯠꯁꯦ ꯂꯥꯛꯀꯅꯦꯕ ꯑꯩꯅ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯄꯪꯆꯠ ꯆꯠꯄ ꯀꯅꯥꯅ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯑꯁ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯅ ꯁꯞꯄꯣꯔꯠꯁꯦ ꯂꯥꯛꯑꯣꯏꯕ ꯕꯠ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯀꯥꯟꯗꯗꯤ ꯑꯩꯅ ꯁꯞꯄꯣꯔꯠꯁꯦ ꯃꯤ ꯃꯌꯥꯝꯗꯒꯤ ꯇꯧꯕꯤꯗꯦ ꯑꯗꯨ ꯇꯧꯕꯤꯌꯣ ꯍꯥꯏꯗ꯭ꯔꯁꯨ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯀꯠꯊꯣꯛꯑꯗꯤ
ꯑꯐꯕ ꯇꯧꯕꯁꯨ ꯇꯝꯁꯦ ꯑꯗꯨꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯂꯩꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯩꯇꯩꯒꯤ ꯑꯍꯟꯁꯤꯡꯅ ꯊꯥꯏꯅ ꯀꯩ ꯍꯥꯏꯔꯝꯒꯦꯕꯨ ꯑꯣꯏꯖꯔꯣ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯉꯣ ꯅꯪ ꯑꯦꯛꯇꯔ ꯑꯣꯏꯒꯦ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯑꯣꯏꯒꯦ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯉꯣ ꯍꯥꯏꯌꯦꯕ ꯃꯁꯤ ꯀꯗꯥꯏꯐꯥꯎ ꯔꯤꯂꯦꯇꯦꯗ ꯑꯣꯏꯔꯛꯀꯦꯕꯨ ꯂꯥꯏꯔꯤꯛ ꯀꯩꯝꯇ ꯄꯥꯖꯗꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯃꯄꯥꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯀꯔꯤꯝ ꯈꯪꯗꯕꯁꯤꯡꯁꯤꯅ ꯑꯐꯥꯎꯕ ꯊꯤꯌꯦꯇꯔꯒꯤ ꯁ꯭ꯀꯣꯂꯔ ꯂꯩꯌꯦꯕ ꯔꯁꯤꯌꯥꯒꯤ ꯑꯐꯥꯎꯕ ꯄ꯭ꯂꯦ ꯔꯥꯏꯠ ꯑꯗꯨꯒ ꯃꯁꯥ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯁ꯭ꯀꯣꯂꯔ ꯂꯩ ꯃꯣꯏꯁꯤ ꯃꯣꯏꯅ ꯀꯩ ꯍꯥꯏꯒꯦꯕꯨ ꯇꯦꯂꯦꯟꯠ ꯏꯁ ꯅꯊꯤꯡ ꯋꯤꯗꯥꯎꯠ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯔꯝꯃꯦꯕ ꯔꯤꯂꯦꯇꯦꯗ ꯂꯩꯇ꯭ꯔꯥ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯗꯨꯒ ꯁ꯭ꯇꯥꯅꯤꯂꯥꯞꯁꯀꯤ ꯀꯧꯏ ꯃꯥꯏꯀꯦꯜ ꯖꯦꯀꯣ ꯀꯧꯏ ꯃꯣꯏꯅ ꯍꯥꯏꯔꯝꯕꯗꯨꯒ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯂꯩ ꯗꯤꯁꯤꯄ꯭ꯂꯤꯟꯕꯨ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯐꯅꯌꯥꯝ ꯐꯥꯎꯁꯅꯨ ꯍꯥꯏ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯕ ꯍꯧꯖꯤꯛ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯕꯁꯤ ꯁꯦꯟꯁ ꯑꯃꯗ ꯈꯟꯕꯤꯒꯅꯣ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯀꯔꯤꯅꯣ ꯋꯥꯠ ꯏꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯖꯥ ꯎꯔꯒ ꯑꯣꯖꯥꯅ ꯈꯣꯏꯔꯝꯕꯗꯨ ꯅꯠꯇꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯖꯥꯗꯤ ꯍꯥꯏꯔꯒ ꯄꯨꯡ 9 ꯂꯥꯛꯁꯤꯒ 12 ꯂꯥꯛꯇꯨ ꯅꯠꯇꯕ ꯑꯗꯨꯒ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯉꯁꯤ ꯊꯕꯛ ꯂꯩꯍꯧꯋꯦ ꯍꯥꯏꯔꯒ ꯆꯠꯂꯒ ꯑꯁ꯭ꯋꯥꯏꯗ ꯑꯦꯜꯕꯝ ꯑꯃ ꯅꯝꯃꯨꯗꯨ ꯅꯠꯇꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯠꯂꯒ ꯑꯇꯣꯞꯄ ꯑꯦꯡꯒꯦꯖ ꯑꯃ ꯇꯧꯕꯗꯨ ꯅꯠꯇꯕ ꯑꯣꯖꯥꯗꯤ ꯑꯗꯨꯝ ꯈꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤꯕ ꯇꯧꯕꯗꯨ ꯉꯥꯛꯅ ꯆꯠꯄꯗꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯧꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯐꯥꯎꯒꯠꯂꯛꯑꯕ ꯐꯤꯂꯝ ꯑꯃꯅꯤ ꯀꯨꯝꯕ ꯃꯤꯅ ꯈꯔ ꯌꯥꯔꯛꯑꯕ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯃꯗꯣ ꯏꯒꯣ ꯂꯥꯛꯑꯅꯤ ꯏꯒꯣꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯊꯥꯏꯅ ꯑꯔꯤꯕꯗꯤ ꯀꯩ ꯀꯧꯏ ꯃꯣꯡꯕ ꯆꯪꯕ ꯀꯧꯋꯦꯕ ꯃꯣꯡꯕ ꯆꯪꯕ ꯈꯪꯗꯕ ꯃꯤꯅꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯅ ꯊꯝꯃꯝꯕꯅꯦ ꯑꯍꯟꯁꯤꯡꯅ ꯊꯝꯃꯝꯕꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯗꯕ ꯑꯩ ꯃꯣꯡꯕ ꯆꯪꯂꯗꯤ ꯏꯃꯨꯡꯗꯣ ꯃꯨꯠꯂꯦ ꯍꯥꯏꯌꯦ ꯃꯣꯡꯕꯁꯤ ꯎꯆꯦꯛ ꯑꯣꯏꯅ ꯎꯏꯀꯣ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡ ꯑꯩꯈꯣꯏꯐꯥꯎ ꯈꯜꯂꯝꯃꯦ ꯑꯗꯨꯃꯥꯏꯅ ꯎꯆꯦꯛ ꯃꯆꯥ ꯑꯃꯨꯕ ꯑꯃ ꯂꯩ ꯍꯥꯏ ꯎꯆꯦꯛꯁꯤꯅ ꯏꯃꯨꯡꯗ ꯆꯪꯉꯝꯃꯒꯗꯤ ꯃꯣꯡꯕ ꯆꯪꯉꯦꯅ ꯏꯃꯨꯡꯁꯤ ꯁꯤꯗꯣꯛꯅꯩꯌꯦꯕ ꯍꯥꯏꯅ ꯑꯍꯟꯁꯤꯡꯁꯤꯅ ꯑꯗꯨ ꯅꯠꯇꯦꯕ ꯃꯣꯡꯕ ꯍꯟꯕ ꯎꯃꯪ ꯀꯥꯏꯅ ꯂꯩꯔꯤꯁꯦ ꯃꯍꯥꯕꯂꯤꯁꯤ ꯃꯣꯡꯕ ꯍꯟꯕ ꯎꯃꯪ ꯍꯥꯏꯗꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯐꯝꯅꯦ ꯍꯤꯔꯤ ꯀꯣꯟꯐꯝꯅꯦ ꯑꯩꯁꯤ ꯀꯩꯅꯣꯝ ꯇꯧꯒꯦꯗꯤ ꯁꯦꯕ ꯀꯩꯅꯣꯒꯗꯤ ꯃꯔꯤ ꯌꯥꯝ ꯂꯩꯅꯤ ꯕꯧද්ධ ꯙꯔꯃꯒꯗꯤ ꯑꯩꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯍꯤꯔꯤ ꯀꯣꯟꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯀꯥꯎꯒꯗꯧꯔꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯏꯀꯣ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯃꯣꯡꯕ ꯆꯪꯕꯗ ꯍꯥꯟꯅ ꯂꯥꯛꯆꯒꯦ ꯃꯣꯡꯕ ꯆꯪꯕ ꯍꯥꯏꯗꯤ ꯃꯣꯡꯕꯗꯤ ꯀꯩꯗꯤ ꯂꯥꯛꯑꯦ ꯉꯥ ꯃꯣꯡꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯅꯥꯎꯔꯤꯒ ꯄꯥꯏꯔꯒ ꯁꯨꯝ ꯀꯥꯂꯦꯟ ꯁꯨꯇꯤꯗ ꯀꯩꯗ ꯆꯤꯡꯈꯣꯡ ꯆꯥ ꯄꯥꯊꯤ ꯀꯣꯝꯊꯤ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯏꯁꯤꯡ ꯌꯥꯝ ꯊꯦꯟꯕ ꯃꯐꯝꯗ ꯉꯥ ꯃꯌꯥꯝꯁꯦ ꯄꯤꯔꯤ ꯃꯣꯡꯉꯦꯕ ꯉꯥ ꯂꯩꯅꯦ ꯁꯤꯗꯤ ꯃꯣꯡꯉꯦꯀꯣ ꯃꯣꯏꯁꯦ ꯏꯜ ꯑꯃ ꯄꯥꯏꯔ ꯂꯣꯏ ꯈꯣꯜꯂ ꯆꯥꯊꯣꯛꯑꯦꯕ ꯉꯥꯗꯣ ꯑꯩꯈꯣꯏꯅ ꯃꯥꯅ ꯃꯣꯡꯉꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯀꯗ꯭ꯔꯥ ꯆꯥꯔꯣꯏꯀꯣ ꯑꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯏꯒꯣ ꯑꯃ ꯂꯥꯛꯑꯕ ꯑꯩꯈꯣꯏꯁꯦ ꯑꯩꯗꯤ ꯑꯗꯨꯅꯤꯀꯣ ꯐꯥꯎ ꯑꯦꯛꯇꯔꯅꯤꯀꯣ ꯃꯤꯅ ꯌꯥꯔꯦ ꯑꯩ ꯊꯣꯛꯂꯛꯄ ꯈꯨꯕꯥꯛ ꯈꯨꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯉꯥꯎꯈꯠꯂꯛꯑꯒꯗꯤ ꯃꯥ ꯃꯣꯡꯕ ꯆꯪꯉꯕꯅꯤ ꯃꯥ ꯂꯣꯏꯗꯧꯔꯕꯅꯤ ꯁꯨꯃꯥꯏꯅ ꯃꯣꯡꯕ ꯆꯪꯉꯣꯏꯁꯤ ꯏꯒꯣ ꯂꯩꯔꯨꯁꯤ ꯌꯥꯝ ꯆꯝꯁꯤ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒꯁꯨ ꯆꯞ ꯃꯥꯟꯅꯁꯤ ꯀꯣ ꯑꯩꯗꯤ ꯑꯐꯥꯎꯕ ꯑꯦꯛꯇꯔꯅꯦ ꯑꯩꯗꯤ ꯃꯤꯅ ꯌꯥꯔꯕꯅꯤꯅ ꯃꯌꯥꯝꯅ ꯄꯨꯡ 10ꯗ ꯂꯥꯛꯄꯗꯣ ꯃꯥꯅ ꯄꯨꯡ 2ꯗ ꯂꯥꯛꯑꯒꯗꯤ ꯍꯣꯏ ꯅꯣꯏ ꯑꯐꯥꯎꯕ ꯑꯩꯒ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯅꯣꯏ ꯈꯔ ꯉꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤ ꯄꯣꯠꯇꯨ ꯆꯪꯁꯤꯟꯕ ꯌꯥꯔꯔꯣꯏ ꯁꯤꯅꯤꯗ ꯑꯗꯨꯅ ꯃꯣꯡꯕ ꯆꯪꯕ ꯍꯥꯏ ꯄꯣꯠꯁꯦ ꯑꯗꯨꯅ ꯃꯁꯤ ꯇꯧꯔꯣꯏꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯛꯄ ꯖꯥꯇꯤꯅꯤ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯌꯨꯄꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯅ ꯍꯦꯟꯅ ꯆꯥꯎꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯝꯅꯔꯒ ꯑꯩꯈꯣꯏꯁꯤ ꯅꯣꯛꯃꯤꯟꯅꯔꯒ ꯇꯥꯟꯅꯃꯤꯟꯅꯔꯒ ꯇꯧꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ MSFDSꯗ ꯗꯦꯠ 21ꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯞꯆꯔꯒꯅꯤ ꯃꯁꯤ ꯑꯣꯟꯂꯥꯏꯟ ꯕꯨꯀꯤꯡ ꯇꯧꯕꯤꯅꯤꯡꯕ ꯑꯣꯟꯂꯥꯏꯟꯗ ꯇꯤꯀꯦꯠ ꯂꯧꯕꯤꯅꯤꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯅꯝꯕꯔ ꯋꯥꯍꯟꯖꯔꯒꯦ ꯃꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯑꯗꯨꯝ ꯇꯤꯀꯦꯠꯁꯦ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯇꯤꯀꯦꯠ ꯐꯪꯐꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝꯁꯨ ꯁꯤꯅꯦꯃꯥꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯁꯤꯅꯦꯃꯥꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗꯗꯤ ꯌꯥꯝ ꯐꯖꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯋꯤꯛꯅꯦꯁ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯤꯅꯦꯃꯥ ꯄꯨꯊꯣꯛꯏꯕ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯗꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯇꯤꯀꯦꯠ ꯑꯃꯃꯝꯇꯪ ꯀꯛꯄꯤꯔꯒ ꯁꯤꯅꯦꯃꯥꯁꯦ ꯗꯦꯠ 21ꯀꯤ ꯄꯨꯡ 2ꯗ ꯑꯃ ꯑꯗꯨꯒ ꯄꯨꯡ 5ꯗ ꯑꯃ ꯍꯥꯏꯅ ꯁꯣ ꯑꯅꯤ ꯂꯩꯖꯒꯅꯤ ꯇꯤꯀꯦꯠꯀꯤ ꯃꯃꯜꯅ ꯉꯟꯅ ꯂꯥꯛꯄꯁꯤꯡꯕꯨ 150ꯗ ꯄꯤꯒꯅꯤ ꯑꯗꯨꯒ ꯊꯦꯡꯅ ꯂꯥꯛꯄꯁꯤꯡꯕꯨ 300ꯗ ꯄꯤꯒꯅꯤꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯉꯟꯅ ꯇꯤꯀꯦꯠ ꯂꯧꯍꯧꯕꯤꯕ ꯃꯤꯆꯪ ꯑꯃꯃꯝ ꯑꯣꯏꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯦ ꯌꯦꯡꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤ ꯄꯩꯁꯥ ꯌꯥꯝ ꯁꯦꯜ ꯌꯥꯝ ꯆꯪꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯄꯨꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯅꯗꯔ ꯐꯤꯂꯝ ꯅꯦꯛꯁ ꯐꯤꯂꯝ ꯄꯨꯊꯣꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯃꯃꯝ ꯄꯨꯊꯣꯛꯑ ꯑꯇꯣꯞꯄ ꯐꯤꯂꯝ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯅꯨꯡꯉꯥꯏꯒꯦ ꯅꯨꯡꯉꯥꯏꯌꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣꯄꯔꯦꯁꯟ ꯄꯤꯅꯗ꯭ꯔ ꯃꯌꯥꯝ ꯆꯪꯗ ꯍꯨꯞꯇ ꯂꯥꯛꯑꯒ ꯐꯝꯐꯝ ꯂꯩꯇ꯭ꯔꯒꯁꯨ ꯇꯤꯀꯦꯠ 300 ꯄꯤꯕꯁꯨ 500ꯗ ꯀꯛꯆꯒꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏꯔꯒ ꯂꯦꯞꯄꯒ ꯑꯣꯏꯔꯁꯨ ꯌꯦꯡꯕꯤꯌꯣꯕ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯅꯣꯠ ꯑꯣꯟꯂꯤ ꯆꯦꯛ ꯄꯣꯁ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯣꯝꯖꯟꯅ ꯇꯧꯔꯒ ꯐꯤꯂꯝꯁꯤ ꯄꯨꯊꯣꯛꯃꯤꯟꯅꯁꯤ ꯂꯥꯛꯄꯤꯌꯨ 21 ꯗꯤꯁꯦꯝꯕꯔ
pung ani dagi film kapa haugadabani adu pung amagi mamangda lapiyo kaino da phambam challo maximum hojik ticket loishalakadore aina haje se real ni aduna phambam leitarasu yengbiyo sa jahum di buda di chama pijage no donation to biyo habini da koi film se support to biyo mayam changdana mathang da lakata ba to banner mi makha da film se support to biyo koi mayam changda manipur film se yokhat ni na ba artist sing bu kan biyo manipur film kan na ubana si haiba message se pijage amchu haijage 21st December pung amai mamang da lapiyo amana pung manga da tawani ekoi film se Spana operation debut haijage Yang mengajar juga intensif mengajar. Hi, thank you, thank you. Tanggal tanggal kayak itu ya kan lagi platform sedang akan masuk awan mengajar saya juga ya kan saya tetap bagian juga platform seri. Adu di miam sukses sih lakpiro Date 21 MSF Diesta the check post hype film si sukses sih kapa ini amna nungai gani kali ini so dan miam selaga maduga experience login sih aja hajar kai video sih mata sih ya kono kota kecil.